ꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯉꯁꯤꯅ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯅꯨꯡꯁꯤ ꯄꯔꯃꯤꯁꯟ 38 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯌꯥꯔꯛꯉꯥꯟꯕ ꯁꯨꯂꯩꯁꯅꯥꯅ ꯃꯁꯝ ꯃꯅꯥ ꯁꯤꯠ ꯅꯥꯟꯅ ꯑꯃꯗꯤ ꯃꯥꯒꯤ ꯃꯀꯣꯏꯁꯨ ꯁꯤꯠ ꯅꯥꯟꯅ ꯀꯛꯄꯤꯔꯝꯕꯁꯤꯗ ꯃꯥꯅ ꯍꯦꯛ ꯄꯥꯝꯖꯕ ꯁ꯭ꯇꯥꯏꯜꯗ ꯁꯦꯝꯂꯝꯕꯗꯨꯗ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯔꯦ. ꯃꯤꯡꯁꯦꯜ ꯂꯩꯔꯤꯕꯗꯨꯗꯁꯨ ꯑꯃꯨꯛ ꯄꯣꯁ ꯇꯧꯗꯨꯅ ꯌꯦꯡꯖꯩ. ꯑꯃꯨꯛ ꯂꯩꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ "ꯑꯩ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯄꯤꯌꯨ." ꯂꯩꯁꯅꯥꯅ "ꯑꯩ ꯍꯩꯔꯣꯏ ꯌꯥꯝꯕꯣ." "ꯅꯆꯤꯟ ꯊꯤꯅꯨ." ꯄꯩꯔꯒ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯁꯅꯥꯁꯨ ꯇꯜꯂꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ. "ꯍꯣꯏꯕ, ꯑꯩ ꯀꯥꯞꯄꯤꯔꯒꯦ." ꯌꯥꯔꯛꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯅ ꯍꯣꯏ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯛꯑꯒ ꯑꯃꯨꯛ ꯂꯩꯁꯅꯥꯕꯨ ꯈꯪꯕꯝ ꯄꯪꯈꯠꯂꯒ ꯎꯔꯨ ꯎꯪꯉꯤ. ꯂꯩꯁꯅꯥꯁꯨ ꯌꯥꯔꯛꯉꯥꯟꯕꯒꯤ ꯃꯔꯦꯡ ꯆꯨꯝꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯀꯟꯅ ꯄꯥꯏꯔꯛꯑꯒ "ꯑꯁ, ꯀꯣꯛ ꯉꯥꯎꯋꯦ ꯌꯥꯝꯕꯣ, ꯀꯣꯛ ꯉꯥꯎꯋꯦ ꯃꯤ." "ꯂꯩꯁꯦ, ꯁꯦꯕ, ꯑꯩ ꯑꯝꯇ ꯀꯨꯝꯊꯒꯦꯕ ꯌꯥꯝꯕꯣ. ꯁꯦ, ꯌꯥꯝꯕꯣ ꯋꯥꯅꯤꯌꯦꯕ." "ꯀꯧꯔꯤꯁꯦ ꯀꯨꯝꯗꯦ." "ꯀꯌꯥꯒꯤ ꯌꯥꯝꯕꯣ?" "ꯁꯨꯝ ꯀꯧꯕꯅꯦ. ꯂꯥꯛꯑꯣ, ꯑꯩ ꯐꯣꯇꯣ ꯀꯥꯞꯄꯤꯔꯨ ꯂꯥꯛꯑꯣ." ꯌꯥꯔꯛꯉꯥꯟꯕ ꯂꯩꯁꯅꯥꯕꯨ ꯐꯝꯍꯜꯂꯒ ꯂꯩꯁꯅꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯑꯦ. ꯂꯩꯁꯅꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯂꯛꯄꯗꯨꯗ ꯉꯛꯅ ꯌꯥꯔꯛꯉꯥꯟꯕꯗ ꯌꯦꯡꯂꯛꯏ. ꯌꯥꯔꯛꯉꯥꯟꯕꯁꯨ ꯋꯥ ꯉꯥꯡꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯧꯏ. ꯊꯣꯡꯒ ꯑꯗꯨ ꯁꯠꯀ ꯂꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ "ꯌꯥꯔꯦ, ꯑꯩ ꯐꯣꯇꯣ ꯀꯥꯞꯄꯤꯔꯦ." ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯌꯥꯝꯕꯣ?" "ꯇꯨꯝꯃꯗꯧꯅꯤꯅ ꯂꯣꯟꯁꯤꯜꯂꯤꯅꯤ. ꯌꯥꯗ꯭ꯔꯣ ꯊꯣꯡ ꯂꯣꯟꯕ?" ꯂꯩꯁꯅꯥꯁꯨ ꯉꯛꯅ "ꯌꯥꯝꯕꯨꯡꯁꯤꯗ ꯇꯨꯝꯒꯦ ꯍꯥꯏꯔꯣ? ꯌꯥꯗ꯭ꯔꯣ ꯇꯨꯝꯕ?" ꯂꯩꯁꯅꯥꯁꯨ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯑꯃꯨꯛ ꯇꯨꯃꯤꯟ ꯆꯞ ꯂꯦꯞꯈ꯭ꯔꯦ. ꯑꯩꯅ ꯍꯥꯏꯗꯤ ꯌꯥꯝꯕꯨꯡꯒꯤ ꯀꯥꯗ ꯇꯨꯝꯃꯔꯣꯏ ꯍꯥꯏꯔꯕ?" "ꯍꯣꯏ, ꯇꯨꯝꯃꯔꯣꯏ." "ꯀꯩꯒꯤꯅꯣ?" ꯌꯥꯔꯛꯉꯥꯟꯕꯁꯨ ꯍꯟꯗꯛꯇꯤ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯒ "ꯍꯣ, ꯅꯅꯥꯛꯇ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯇꯨꯝꯒꯦ ꯇꯧꯕ. ꯌꯨꯝꯗ ꯍꯦꯛ ꯂꯥꯛꯄꯗꯩ ꯅꯪꯅ ꯍꯦꯛ ꯊꯩꯔꯒ ꯆꯠꯄꯗꯣ ꯑꯦꯚꯣꯏꯗ ꯇꯧꯕꯗꯨꯒꯤ ꯅꯪꯁꯦ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯄꯅꯤꯁꯃꯦꯟ ꯄꯤꯒꯦ ꯇꯧꯕ, ꯈꯪꯉꯕ?" ꯂꯩꯁꯅꯥꯁꯨ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯂꯒ "ꯌꯥꯝꯕꯣ." ꯌꯥꯔꯛꯉꯥꯟꯕꯁꯨ ꯁꯧꯔꯥꯡꯅꯅ "ꯀꯩꯅꯣ?" ꯐꯣꯇꯣ ꯀꯥꯞꯄꯤꯒꯦ." "ꯌꯥꯔꯦ, ꯀꯥꯞꯄꯤꯔꯅꯨ. ꯑꯩ ꯀꯥꯗ ꯆꯠꯂꯦ." ꯂꯩꯁꯅꯥꯅ "ꯐꯥꯒꯤ ꯇꯧꯕꯅꯤ, ꯐꯣꯇꯣ ꯀꯥꯞꯄꯤꯔꯒꯦꯕ." "ꯐꯣꯇꯣꯗꯪꯂꯣ?" "ꯍꯣꯏꯕ, ꯇꯨꯝꯕꯁꯨ ꯁꯤꯗ ꯇꯨꯝꯃꯣꯕ. ꯑꯩ ꯀꯩꯝ ꯍꯥꯏꯔꯔꯣꯏꯕ." ꯑꯁꯤ ꯍꯥꯏꯔꯛꯂꯒ ꯂꯩꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯌꯥꯔꯛꯉꯥꯟꯕꯗꯤ ꯂꯩꯁꯅꯥꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯛꯄ ꯃꯥꯏꯊꯣꯡꯗꯨ ꯍꯦꯛ ꯎꯔꯨꯕꯗꯩ ꯃꯤꯍꯨꯜꯒꯗꯨ ꯊꯣꯟ ꯊꯤꯟꯕ ꯍꯧꯔꯛꯂꯦ. ꯃꯃꯥꯏꯗꯨꯁꯨ ꯉꯥꯡꯁꯤꯜꯂꯛꯂꯦ. ꯂꯩꯁꯅꯥꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ "ꯁꯦ, ꯄꯣꯁ ꯇꯧꯔꯛꯑꯣ, ꯑꯩ ꯀꯥꯞꯄꯤꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯁꯨ ꯃꯇꯨꯡ ꯍꯜꯂꯒ ꯋꯥꯡ ꯆꯥꯎꯈ꯭ꯔꯕ ꯃꯥꯒꯤ ꯌꯥꯝꯕꯨꯡꯕꯨ ꯐꯣꯇꯣ ꯀꯥꯞꯄꯤꯗꯧꯒꯤ ꯁꯦꯝ ꯁꯥꯔꯛꯏ. ꯏꯄꯤꯛ ꯄꯤꯛꯈꯩ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯌꯥꯔꯛꯉꯥꯟꯕꯁꯨ ꯅꯣꯛꯇꯕ ꯉꯝꯗ꯭ꯔꯦ. ꯂꯩꯁꯅꯥꯁꯨ ꯇꯨꯟ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯀꯥꯔꯒ ꯌꯥꯔꯛꯉꯥꯟꯕꯒꯤ ꯀꯣꯛꯇꯒꯤ ꯅꯥꯇꯣꯟ ꯐꯥꯎꯕ ꯎꯅꯕ ꯍꯥꯏꯅ ꯐꯣꯇꯣꯗꯨ ꯅꯝꯅꯕ ꯇꯧꯔꯦ. ꯑꯗꯨꯕꯨ ꯇꯨꯟ ꯊꯝꯂꯤꯕ ꯖꯒꯥꯗꯨ ꯃꯄꯥ ꯆꯥꯍꯧꯗꯕꯅꯔ ꯂꯩꯁꯅꯥꯁꯨ ꯃꯈꯣꯡꯗꯨ ꯅꯥꯟꯊꯨꯔꯒ ꯇꯨꯒꯦ ꯇꯧꯏ. ꯌꯥꯔꯛꯉꯥꯟꯕꯁꯨ ꯆꯪꯁꯤꯜꯂꯒ ꯂꯩꯁꯅꯥꯕꯨ ꯉꯥꯛꯄꯤꯔꯛꯏ. ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠꯆꯥꯟꯅꯗꯨꯅ ꯂꯩ. ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯩꯁꯅꯥꯁꯨ ꯉꯁꯤ ꯌꯥꯔꯛꯉꯥꯟꯕꯒ ꯃꯤꯠꯆꯥꯟꯅꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯂꯩꯁꯅꯥꯗꯤ ꯃꯤꯍꯨꯜꯗꯨ ꯁꯨꯔꯛꯇ꯭ꯔꯦ. ꯌꯥꯔꯛꯉꯥꯟꯕꯁꯨ ꯃꯤꯠꯐꯝ ꯍꯣꯡꯗꯦ, ꯆꯣꯏꯊꯣꯛꯇꯦ. ꯂꯩꯁꯅꯥꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯦ. ꯂꯩꯁꯅꯥꯁꯨ ꯃꯁꯥꯗꯨ ꯄꯥꯈꯠꯃꯟꯕꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯊꯒꯩꯔꯛꯏ. ꯌꯥꯔꯛꯉꯥꯟꯕꯁꯨ ꯃꯇꯧꯗꯨꯗ ꯉꯛꯅ ꯂꯩꯁꯅꯥꯅ "ꯍꯥ?" ꯌꯥꯔꯛꯉꯥꯟꯕꯅ "ꯍꯧꯖꯤꯛꯀꯤ ꯍꯤꯀꯞꯇꯣ ꯀꯩꯒꯤꯅꯣ? ꯊꯒꯩꯗꯨ ꯀꯩꯒꯤꯅꯣ?" ꯂꯩꯁꯅꯥꯅ ꯈꯪꯗꯦ." ꯂꯩꯁꯅꯥꯗꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯉꯥꯡꯁꯤꯜꯂꯛꯂꯦ. ꯃꯃꯤꯠꯇꯨꯅꯁꯨ ꯌꯥꯔꯛꯉꯥꯟꯕꯗ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯦ. ꯃꯔꯨ ꯂꯨꯞꯊꯈ꯭ꯔꯦ. ꯌꯥꯔꯛꯉꯥꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ "ꯉꯁꯤꯗꯤ ꯅꯪ ꯏꯀꯥꯏꯔꯅꯤ, ꯑꯩ ꯈꯪꯉꯦ. ꯑꯗꯨꯝ ꯍꯌꯦꯡ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯣꯏꯅ ꯇꯞꯅ ꯇꯥꯛꯄꯤꯔꯒꯦ, ꯅꯣꯏꯒꯤ ꯔꯣꯃꯥꯟꯁ ꯍꯥꯏꯗꯣ." ꯂꯩꯁꯅꯥꯁꯨ ꯀꯔꯤꯝꯇ ꯈꯨꯝꯂꯛꯇꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ. ꯌꯥꯔꯛꯉꯥꯟꯕꯅ
ꯂꯩꯁꯦ, ꯑꯩ ꯇꯨꯝꯅꯤꯡꯉꯦ, ꯁꯨꯝꯕꯤꯔꯣ ꯂꯥꯛꯑꯣ. ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯄꯥꯏꯔꯛꯏ. ꯂꯩꯁꯅꯥꯅ ꯑꯩ ꯀꯥꯁꯤꯗꯗꯤ ꯐꯃꯨꯡꯁꯨ ꯊꯥꯗꯦ, ꯀꯃꯥꯏ ꯁꯨꯝꯗꯣꯏꯅꯣ? ꯌꯥꯔꯛꯉꯥꯟꯕꯅ ꯂꯥꯛꯑꯣ, ꯑꯩ ꯁꯨꯝꯕꯤꯌꯨ, ꯅꯪ ꯐꯃꯨꯡꯗ ꯑꯣꯏꯅ ꯁꯨꯝꯕꯤꯌꯨ. ꯑꯁꯤ ꯈꯛ ꯍꯥꯏꯔꯒ ꯌꯥꯔꯛꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯕꯨ ꯄꯣꯡꯈꯠꯂꯒ ꯄꯨꯊꯣꯔꯛꯏ. ꯐꯃꯨꯡ ꯊꯥꯔꯤꯕ ꯀꯥꯗꯨꯗ ꯑꯅꯤꯃꯛꯇꯨ ꯊꯣꯛꯂꯛꯂꯦ. ꯌꯥꯔꯛꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯕꯨ ꯇꯞꯅ ꯐꯝꯊꯍꯜꯂꯒ ꯃꯥꯁꯨ ꯑꯃꯨꯛ ꯅꯥꯀꯟꯗ ꯍꯤꯞꯊꯈ꯭ꯔꯦ. ꯑꯗꯨꯒ ꯇꯞꯅ ꯁꯣꯜꯂꯛꯏ. ꯉꯁꯤꯗꯤ ꯑꯩ ꯅꯪ ꯀꯣꯟꯒꯦ, ꯌꯥꯕ꯭ꯔꯥ? ꯂꯩꯁꯅꯥꯅ ꯀꯣꯟꯃꯤꯅꯣ. ꯃꯁꯤ ꯃꯈꯨꯠꯇꯨꯅ ꯂꯩꯁꯅꯥꯕꯨ ꯃꯥꯒꯤ ꯃꯊꯥꯗ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯒ ꯀꯣꯜꯂꯦ. ꯂꯩꯁꯅꯥꯁꯨ ꯌꯥꯔꯛꯉꯥꯟꯕ ꯏꯟꯊꯣꯛꯀꯦ ꯇꯧꯖꯩ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ. ꯅꯨꯄꯥꯗꯨꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈꯤꯕꯗꯨꯅ ꯂꯩꯁꯅꯥꯗꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ. ꯌꯥꯔꯛꯉꯥꯟꯕꯅ ꯂꯝꯗꯤ ꯐꯖꯅ ꯍꯦꯜꯂꯦ ꯅꯪ. ꯐꯩ, ꯄꯅꯤꯁꯃꯦꯟ ꯌꯥꯝ ꯂꯩꯔꯦ, ꯉꯁꯤꯒꯤꯗꯤ ꯀꯩꯝ ꯇꯧꯕꯤꯔꯔꯣꯏꯒꯦ. ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯔꯒ ꯌꯥꯔꯛꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯑꯒ ꯍꯨꯝ ꯍꯥꯏꯅ ꯁꯣꯜꯂꯛꯏ. ꯂꯩꯁꯅꯥꯁꯨ ꯂꯦꯡꯕ ꯉꯝꯗꯕꯗꯨꯅ ꯃꯈꯨꯠꯇꯨꯅ ꯌꯥꯔꯛꯉꯥꯟꯕꯒꯤ ꯃꯅꯒꯟ ꯑꯗꯨꯋꯥꯏꯗ ꯇꯞꯅ ꯀꯣꯜꯂꯛꯇꯨꯅ ꯃꯥꯁꯨ ꯇꯨꯝꯊꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯈ꯭ꯔꯤꯁꯇꯤꯅ ꯑꯜꯕꯤꯅꯥ, ꯂꯩꯁꯅꯥ ꯌꯧꯔꯛꯑꯦ ꯍꯥꯏꯕ꯭ꯔꯥ? ꯑꯜꯕꯤꯅꯥꯅ ꯆꯪꯉꯛꯑꯦ ꯍꯥꯏ. ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯂꯩꯁꯅꯥꯁꯨ ꯄ꯭ꯔꯞ ꯈ꯭ꯔꯤꯁꯇꯤꯒ ꯑꯜꯕꯤꯅꯥꯒꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ. ꯂꯩꯁꯅꯥꯅ ꯈ꯭ꯔꯤꯁꯇꯤ, ꯑꯜꯕꯤꯅꯥ ꯀꯥꯏꯅꯣ ꯃꯥꯗꯤ? ꯈ꯭ꯔꯤꯁꯇꯤꯁꯨ ꯃꯃꯥꯏꯗ ꯑꯣꯟꯊꯣꯛꯂꯒ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯄꯦꯁꯦꯟꯗꯨꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯈ꯭ꯔꯤꯁꯇꯤꯅ ꯇꯣ, ꯃꯥꯗꯤ ꯁꯤꯗ ꯅꯤꯡꯉꯥꯏꯗꯅ ꯍꯤꯞꯂꯒ ꯂꯩꯔꯤꯁꯦ. ꯂꯩꯁꯅꯥ ꯂꯩꯔꯝꯂꯤꯕ ꯂꯩꯃꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ. ꯃꯃꯤꯠꯇꯨꯁꯨ ꯉꯥꯡꯁꯤꯜꯂꯛꯂꯦ. ꯇꯨꯝꯂꯝꯕ ꯂꯩꯃꯁꯨ ꯃꯈꯣꯟ ꯈꯔ ꯇꯥꯔꯛꯄꯗꯨꯗ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ. ꯐꯃꯨꯡꯗꯨꯗ ꯁꯣꯟꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯂꯩꯃꯁꯨ ꯂꯩꯁꯅꯥ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ ꯁꯣꯜꯂꯛꯏ. ꯂꯩꯁꯅꯥ. ꯁꯣꯝꯗꯅ ꯆꯤꯡꯈꯩꯅ ꯂꯩꯁꯅꯥꯗꯣ ꯂꯂꯩꯃꯒ ꯎꯅꯔꯦ ꯍꯥꯏꯔꯦ. ꯑꯗꯣ ꯌꯥꯔꯛꯉꯥꯟꯕꯗ ꯋꯥꯁꯦ ꯀꯔꯝꯅ ꯍꯥꯏꯅꯤ? ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯑꯗꯨꯃꯛ ꯂꯣꯠꯂꯁꯤꯔꯥ? ꯂꯣꯌꯥꯉꯝꯕꯅ ꯑꯃꯨꯛ ꯂꯣꯠꯂꯒ ꯍꯌꯦꯡ ꯈꯪꯉꯛꯄꯗ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯔꯧꯕꯩ ꯄꯣꯠꯇꯣ ꯑꯣꯏꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯍꯥꯏꯁꯤꯗ ꯂꯩ. ꯗꯅꯥꯜꯅ ꯑꯗꯣ ꯍꯧꯖꯤꯛꯇꯗꯤ ꯍꯥꯏꯒꯨꯝꯁꯦ. ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗꯨꯗ ꯈꯪꯍꯧꯗꯦ ꯇꯨꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯩꯒꯤ ꯍꯥꯏꯔꯣꯏꯗꯣꯏꯅꯣ? ꯁꯣꯝꯗꯅ ꯂꯩꯃꯁꯨ ꯃꯃꯧ ꯅꯨꯄꯤꯅ ꯑꯌꯨꯛꯇ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯅ ꯍꯥꯟꯅꯗꯒꯤ ꯍꯥꯏꯗꯨꯅ ꯂꯩꯕꯗꯨꯅ ꯂꯩꯃꯁꯨ ꯑꯌꯨꯛꯇꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯁꯨꯔꯖꯗꯦꯕ ꯏꯄꯥ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥ ꯀꯣꯔꯧ ꯏꯄꯥ ꯏꯕꯨꯡꯉꯣꯕꯨ ꯊꯧꯅꯤꯖꯗꯨꯅ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯕꯣꯔ ꯅꯤꯔꯤ. ꯂꯩꯁꯅꯥꯁꯨ ꯑꯌꯨꯛꯇꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯍꯣꯠꯅꯔꯤ. ꯁꯨꯞꯅꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨꯃꯗꯤ ꯌꯥꯎꯗ꯭ꯔꯦ. ꯑꯇꯩ ꯑꯌꯨꯛꯇ ꯇꯧꯕ ꯏꯃꯨꯡꯒꯤ ꯊꯕꯛꯇꯨꯅ ꯃꯥꯅ ꯑꯣꯏꯅ ꯂꯣꯏꯅ ꯍꯣꯠꯅꯔꯦ. ꯃꯀꯨ ꯄꯨꯔꯤꯛꯂꯦꯝꯕꯁꯨ ꯑꯌꯨꯛꯀꯤ ꯋꯥꯀꯤꯡ ꯆꯠꯂꯨꯕꯗꯨ ꯍꯜꯂꯛꯂꯦ. ꯄꯨꯔꯤꯛꯂꯦꯝꯕꯅ ꯁꯤꯖꯥ. ꯂꯩꯃꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯇꯥꯔꯦ ꯃꯣꯏ ꯄꯥꯕꯨꯡ. ꯏꯃꯧ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯂꯣꯏꯈ꯭ꯔꯕꯣ? ꯂꯣꯏꯔꯦ. ꯏꯃꯨꯡꯅ ꯆꯥꯛꯀ ꯂꯣꯏ ꯂꯣꯏꯔꯕꯅꯤ. ꯄꯨꯔꯤꯛꯂꯦꯝꯕꯅ ꯅꯆꯥꯅꯨꯄꯥꯗꯤ ꯍꯧꯒꯠꯈ꯭ꯔꯕꯣ? ꯍꯧꯗꯣꯛꯄꯒ ꯌꯥꯈꯤꯔꯣꯏ, ꯑꯃꯨꯛ ꯈꯪꯈ꯭ꯔꯗꯤꯅꯦ ꯂꯥꯟ ꯍꯧꯅꯤ. ꯄꯨꯔꯤꯛꯂꯦꯝꯕꯁꯨ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ. ꯏꯁꯦ ꯆꯨꯝꯃꯤꯅꯦ ꯁꯤꯖꯥ. ꯂꯩꯃꯅ ꯑꯩꯗꯤꯅꯦ ꯏꯃꯧꯒ ꯐꯥꯎ ꯎꯅꯍꯟꯅꯤꯡꯗ꯭ꯔꯕꯅꯤ. ꯑꯗꯨꯗ ꯃꯇꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕꯗꯨꯗꯅꯦ ꯑꯩꯁꯨ ꯏꯃꯧꯗ ꯍꯣꯏ ꯍꯥꯏꯕꯅꯤ. ꯊꯣꯏꯕꯒꯗꯤ ꯎꯅꯍꯟꯗ꯭ꯔꯤꯗ. ꯄꯨꯔꯤꯛꯂꯦꯝꯕꯅ ꯃꯃꯥ ꯃꯄꯥꯗꯨꯅ ꯃꯇꯝ ꯑꯃꯗ ꯌꯥꯝ ꯄꯣꯡꯅ ꯆꯥꯎꯅ ꯍꯥꯏꯔꯛꯈꯤꯕꯗꯨꯗ ꯑꯩꯁꯨ ꯊꯃꯣꯏꯗ ꯌꯦꯛꯂꯤꯕꯅꯤ. ꯂꯩꯃꯅ ꯑꯗꯣ ꯃꯈꯣꯏ ꯄꯥꯕꯣ, ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯩꯈꯣꯏ ꯊꯣꯏꯕꯒ ꯂꯥꯞꯅꯔꯤꯕꯁꯦ ꯑꯇꯩꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ. ꯃꯥ ꯃꯁꯥ ꯂꯩ ꯈꯪꯕꯒꯤ ꯑꯣꯏꯔꯕ ꯃꯥꯜꯂꯤ. ꯑꯩꯈꯣꯏꯅ ꯂꯝ ꯂꯥꯟꯅ ꯎꯕꯗꯨꯁꯨ ꯂꯥꯟꯕ꯭ꯔꯥꯅ ꯈꯜꯂꯤ. ꯄꯨꯔꯤꯛꯂꯦꯝꯕꯗꯤ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯈꯪꯂꯨꯗꯕꯅ ꯂꯂꯩꯃꯗ ꯌꯥꯝ ꯋꯥꯔꯧꯈꯤꯕꯅꯤ, ꯁꯥꯎꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯝꯕꯗꯒꯤ ꯂꯣꯏꯅꯃꯛ ꯈꯪꯂꯦ. ꯄꯨꯔꯤꯛꯂꯦꯝꯕꯅ ꯅꯠꯇꯦ, ꯅꯪꯕꯨ ꯍꯥꯟꯅ ꯋꯥꯔꯤꯗꯨ ꯐꯖꯅ ꯂꯤꯕ ꯀꯩꯗꯧꯒꯦ ꯍꯥꯏ ꯋꯥꯅꯤ.
ꯑꯁ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯨꯄꯤ ꯃꯆꯥꯗꯣ. ꯑꯩꯅꯗꯤ ꯏꯆꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕꯤꯅꯤ ꯈꯟꯅ ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯨꯔꯦꯅꯦ. ꯂꯩꯃꯅ ꯐꯔꯦꯁꯦ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ. ꯍꯧꯖꯤꯛ ꯏꯃꯧꯒ ꯏꯆꯥꯒꯁꯦ ꯁꯦꯠꯅꯔꯒ ꯊꯝꯕꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯃꯣꯏ ꯄꯥꯕꯨꯡ. ꯏꯃꯧꯁꯨ ꯉꯁꯤꯗꯤ ꯎꯅꯖꯔꯁꯅꯨ. ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯩꯁꯅꯥꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ. ꯆꯥꯛꯈꯨꯝꯗꯨꯗ ꯆꯥꯛ ꯏꯁꯤꯡ ꯁꯦꯝꯗꯨꯅ ꯂꯩꯕꯗꯨꯅ ꯂꯩꯁꯅꯥ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯃꯛ ꯎꯪꯗꯨꯅ ꯂꯩꯔꯦ. ꯌꯥꯏꯔꯤꯛ ꯉꯥꯟꯕꯗ ꯋꯥꯐꯝꯁꯤ ꯂꯣꯠꯄꯅ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯃꯛ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯅ ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯈꯟꯖꯤꯟꯗꯨꯅ ꯂꯩꯔꯦ. ꯑꯃꯨꯛꯁꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯦ. ꯇꯁꯦꯡꯅ ꯂꯩꯁꯅꯥꯗꯤ ꯄꯥꯈꯠꯆꯩ. ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯌꯥꯏꯔꯤꯛ ꯉꯥꯟꯕꯒꯤ ꯑꯋꯥꯕ ꯁꯛꯐꯝ ꯎꯒꯗ꯭ꯔꯥ ꯍꯥꯏꯅ. ꯌꯥꯏꯔꯤꯛ ꯉꯥꯟꯕꯅ ꯋꯥꯅ ꯂꯩꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯂꯩꯁꯅꯥꯗꯤ ꯍꯦꯟꯅ ꯃꯤꯄꯥꯏꯖꯩ. ꯑꯁꯨꯝꯅ ꯃꯅꯦꯝ ꯃꯀꯨꯒ ꯇꯧꯔꯒ ꯑꯌꯨꯛꯀꯤ ꯆꯥꯛꯇꯤ ꯉꯟꯇꯥ ꯆꯥꯊꯣꯛꯑꯒ ꯂꯩꯁꯅꯥꯕꯨ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯀꯧꯔꯒ ꯂꯂꯩꯃꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯗꯨ ꯇꯝꯅ ꯊꯤꯟꯕꯤꯔꯛꯏ. ꯂꯩꯁꯅꯥꯁꯨ ꯂꯂꯩꯃꯅ ꯀꯧꯔꯛꯄꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ. ꯐꯃꯨꯡ ꯃꯅꯥꯛꯇꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯅꯥꯀꯟꯗꯨꯗ ꯇꯞꯅ ꯐꯝꯊꯔꯒ ꯃꯥꯁꯨ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯁꯛꯐꯝ ꯀꯥꯏꯅ ꯂꯩꯔꯤꯕꯤ ꯂꯂꯩꯃꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ. ꯂꯂꯩ, ꯂꯩꯃ. ꯑꯋꯥꯕ ꯍꯥꯏꯕꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯌꯨꯝꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕ ꯂꯂꯩꯃꯗꯣ ꯃꯃꯣꯟ ꯅꯣꯛꯅ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇꯨꯗ ꯇꯞꯅ ꯄꯥꯏꯔꯛꯂꯒ ꯍꯥꯏꯔꯛꯏ. ꯅꯪꯅ ꯑꯁꯨꯝꯅ ꯂꯂꯩ, ꯂꯩꯃ ꯍꯥꯏꯅ ꯀꯧꯕꯁꯦ ꯀꯨꯏꯔꯦ ꯇꯥꯈꯤꯗꯕ. ꯂꯩꯁꯅꯥꯅ ꯅꯪ ꯀꯩꯒꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯤꯕ ꯀꯩꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤꯁꯦ ꯅꯪꯅ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯗꯕ ꯀꯔꯝꯕ ꯃꯇꯝꯗ ꯌꯥꯎꯈ꯭ꯔꯕꯒꯦ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯈꯪꯍꯟꯗꯅ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯂꯩꯃꯁꯨ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯈꯔꯗꯤ ꯁꯤꯟꯊꯔꯛꯏ. ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇꯨꯗ ꯇꯞꯅ ꯑꯗꯨꯃꯛ ꯆꯦꯠꯅ ꯄꯥꯏꯖꯔꯒ ꯑꯗꯨꯃꯛ ꯇꯞꯅ ꯍꯥꯏꯔꯛꯂꯦ. ꯌꯥꯏꯔꯤꯛꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯥ? ꯂꯩꯁꯅꯥꯁꯨ ꯀꯞꯇꯨꯅ ꯍꯣꯏ ꯍꯥꯏꯕꯒꯨꯝꯕ ꯉꯥꯛꯇꯨ ꯅꯣꯝꯃꯤ. ꯂꯂꯩꯃꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ. ꯂꯩꯁꯅꯥ, ꯃꯇꯝ ꯑꯃꯗ ꯑꯩꯅ ꯌꯥꯏꯔꯤꯛꯄꯨ ꯑꯩꯒ ꯂꯣꯏꯅꯈꯤꯕꯗꯨꯗꯤ ꯇꯥꯠꯅꯤ. ꯃꯥꯒꯤ ꯑꯅꯝ ꯀꯟꯕ ꯃꯇꯧꯗꯨꯅ ꯑꯩ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯉꯝꯗꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯣꯏꯅꯈꯤꯕꯗꯤ ꯅꯠꯇꯦ. ꯑꯩꯈꯣꯏꯅ ꯂꯣꯏꯅꯗꯨꯅ ꯄꯟꯊꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯁꯣꯏꯗꯅ ꯃꯐꯝ ꯈꯪꯗꯗꯨꯃꯛ ꯂꯩꯍꯧꯒꯅꯤ. ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯂꯣꯏ ꯈꯟꯅ ꯃꯥꯅ ꯅꯪꯕꯨ ꯋꯥꯍꯟꯈꯤꯕꯗꯨꯁꯨ ꯑꯩꯅꯅꯦ. ꯑꯩ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯅꯐꯝꯗ ꯌꯥꯝ ꯂꯥꯜꯂꯦ. ꯂꯩꯁꯅꯥꯅ ꯂꯥꯟꯗꯦ, ꯅꯪ ꯂꯥꯟꯗꯦ. ꯀꯅꯥꯅ ꯅꯪ ꯂꯥꯜꯂꯦ ꯍꯥꯏꯔꯤꯅꯣ? ꯅꯪ ꯂꯥꯟꯗꯦ ꯂꯩꯃ. ꯂꯂꯩꯃꯅ ꯂꯩꯁꯅꯥ, ꯅꯪ ꯇꯁꯦꯡꯅ ꯌꯥꯏꯔꯤꯛ ꯉꯥꯟꯕꯕꯨ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯤꯕ ꯅꯠꯇ꯭ꯔꯥ? ꯂꯩꯁꯅꯥꯁꯨ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯍꯦꯛ ꯈꯥꯏꯗꯣꯛꯄꯗꯤ ꯉꯝꯖꯗꯦ. ꯇꯨꯃꯤꯟ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩ. ꯂꯂꯩꯃꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯪꯂꯛꯏ. ꯍꯥꯏꯌꯣ ꯂꯩꯁꯅꯥ, ꯅꯪ ꯇꯁꯦꯡꯅ ꯌꯥꯏꯔꯤꯛꯄꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯂꯩꯁꯅꯥꯅ ꯂꯂꯩ, ꯑꯩ ꯑꯃꯨꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤ. ꯃꯥꯅ ꯋꯥꯅ ꯂꯩꯕꯁꯨ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗ. ꯏꯆꯤꯟꯁꯤꯅ ꯉꯁꯤꯐꯥꯎ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯐꯥꯎ ꯍꯥꯏꯗ꯭ꯔꯤ. ꯑꯩ ꯍꯥꯏꯕꯁꯨ ꯉꯝꯗꯦ. ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯃꯤ ꯇꯥꯏ ꯍꯥꯏꯕ ꯈꯪꯕꯅ ꯑꯩ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ. ꯂꯂꯩꯃꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯃꯃꯤꯗꯤ ꯅꯪꯒꯤꯅꯦ, ꯑꯣꯏꯁꯨ ꯑꯣꯏꯒꯅꯤ. ꯅꯪꯅ ꯃꯥꯒ ꯂꯥꯞꯅꯗꯨꯅ ꯂꯩꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯃꯃꯤꯗꯤ ꯅꯪꯒꯤꯅꯦ, ꯑꯣꯏꯁꯨ ꯑꯣꯏꯒꯅꯤ. ꯅꯪꯒ ꯃꯥꯒ ꯂꯥꯞꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯥꯅ ꯀꯉꯥꯎꯅꯅ ꯂꯩꯈꯤꯕ ꯄꯨꯝꯕ
ꯑꯩꯉꯣꯟꯗ ꯆꯤꯡꯈꯩ ꯍꯣꯏ ꯗꯦꯅꯦꯜ ꯍꯣꯏꯅ ꯂꯣꯏꯅ ꯇꯝꯃꯦ. ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯃꯥ ꯑꯗꯨꯝꯅ ꯂꯩꯔꯣꯏ. ꯅꯪꯕꯨ ꯈꯟꯖꯕꯒꯤꯅꯤ ꯃꯥꯅ ꯅꯪ ꯎꯗꯕꯗ ꯉꯥꯎꯆꯠꯅꯅ ꯂꯩꯈꯤꯕꯗꯣ. ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯔꯛꯄꯗ ꯂꯂꯩꯃꯁꯨ ꯇꯞꯅ ꯂꯩꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯂꯩꯁꯅꯥ, ꯑꯩꯅ ꯉꯁꯤ ꯍꯌꯦꯡ ꯈꯪꯗꯅ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯊꯣꯛꯂꯛꯄꯗꯤ ꯅꯪ ꯌꯥꯏꯔꯤꯛꯄꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯎꯀꯣ. ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯁꯥꯟꯅꯕꯤꯈ꯭ꯔꯦ. ꯑꯗꯨꯕꯨ ꯅꯪꯅ ꯃꯥꯒꯤ ꯇꯥꯡꯂꯕ ꯅꯨꯡꯁꯤꯕꯗꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗ ꯑꯣꯏꯌꯨꯀꯣ. ꯋꯥ ꯀꯟꯅꯐꯥꯎ ꯍꯥꯏꯕ ꯉꯝꯗꯅ ꯇꯞꯅ ꯁꯣꯟꯖꯔꯛꯄ ꯂꯂꯩꯃꯒꯤ ꯋꯥꯍꯩ ꯈꯔꯗꯨꯅ ꯀꯥꯗꯨꯗ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯕ ꯀ꯭ꯔꯤꯁꯇꯤ ꯑꯃꯗꯤ ꯑꯜꯕꯤꯅꯥ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯃꯤꯠꯇꯨ ꯄꯤꯔꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ. ꯂꯩꯁꯅꯥꯁꯨ ꯊꯤꯡꯕ ꯉꯝꯗ ꯃꯈꯣꯜ ꯈꯔ ꯊꯣꯛꯂꯛꯇꯨꯅ ꯀꯞꯂꯛꯏ. ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯔꯤ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ, ꯑꯃꯨꯛꯁꯨ ꯅꯣꯛꯃꯤꯟꯅꯩ. ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯂꯩꯁꯅꯥ ꯂꯩꯔꯝꯗꯕꯗꯨ ꯎꯕꯗ ꯅꯨꯄꯥꯗꯨꯗꯤ ꯃꯁꯥꯗꯨ ꯂꯩꯇꯥꯖꯗ꯭ꯔꯦ. ꯊꯕꯛ ꯑꯃ ꯇꯧꯔꯕꯁꯨ ꯅꯥꯆꯪꯗ꯭ꯔꯦ. ꯐꯣꯟ ꯇꯧꯒꯗꯕꯁꯨ ꯂꯩꯁꯅꯥꯒꯤ ꯐꯣꯟꯗꯨ ꯊꯝꯂꯝꯂꯦ. ꯂꯩꯁꯅꯥꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯕꯗꯨꯅ ꯐꯣꯟꯗꯨ ꯄꯨꯕ ꯀꯥꯎꯍꯧꯕ ꯃꯥꯜꯂꯦ. ꯑꯣꯐꯤꯁ ꯆꯠꯀꯦ ꯇꯧꯕꯗꯨ ꯃꯁꯥꯗꯨ ꯕꯤꯠ ꯑꯃ ꯏꯇꯩ ꯇꯦꯛꯂꯦ. ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯇꯥꯎ ꯗꯦꯅꯦꯜꯗ ꯀꯣꯜ ꯇꯧꯏ. ꯔꯤꯡ ꯑꯃꯅꯤ ꯆꯠꯂꯒ ꯀꯣꯜꯗꯨ ꯐꯠ ꯄꯥꯏꯈꯠꯂꯤ. ꯍꯜꯂꯣ ꯗꯦꯅꯦꯜ. ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗꯅꯤ. ꯇꯥꯃꯣꯗꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯄꯤꯔꯝꯃꯦ. ꯀꯣꯜ ꯄꯥꯏꯔꯛꯏꯕꯗꯣ ꯑꯜꯕꯤꯅꯥꯅꯤ. ꯌꯥꯔꯤꯛ ꯉꯥꯟꯕꯅ. ꯑꯣ, ꯑꯜꯕꯤꯅꯥꯔꯣ? ꯗꯦꯅꯦꯜꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈꯤꯕ꯭ꯔꯥ? ꯑꯜꯕꯤꯅꯥꯁꯨ ꯅꯥꯀꯟꯗꯗꯤ ꯈ꯭ꯔꯤꯁꯇꯤ ꯂꯩꯔꯤꯕꯅꯤ. ꯌꯥꯔꯤꯛ ꯉꯥꯟꯕ ꯑꯣꯏꯕꯗꯨꯗ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯂꯦ. ꯂꯩꯁꯅꯥꯁꯨ ꯂꯂꯩꯃꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯦꯂꯩꯒ ꯕꯨꯖꯒꯣꯄꯥꯜꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯃꯇꯥꯡ ꯑꯣꯏ. ꯈ꯭ꯔꯤꯁꯇꯤꯅꯁꯨ ꯍꯣꯁꯄꯤꯇꯥꯜ ꯆꯠꯈꯤꯗꯦ ꯍꯥꯏꯈꯣ ꯍꯥꯏꯕꯒꯨꯝ ꯁꯥꯏꯟ ꯇꯧꯔꯛꯏ. ꯑꯜꯕꯤꯅꯥꯁꯨ ꯂꯠ ꯇꯧꯔꯒ ꯆꯠꯇ꯭ꯔꯦ ꯇꯥꯃꯣꯗꯣ ꯉꯁꯤꯗꯤ. ꯌꯥꯔꯤꯛ ꯉꯥꯟꯕꯅ. ꯑꯣ ꯍꯣ, ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯑꯗꯨꯗꯤ. ꯀꯣꯜꯗꯣ ꯍꯦꯛ ꯀꯛꯈꯤꯕꯒ ꯑꯜꯕꯤꯅꯥꯁꯨ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯑꯒ ꯑꯁ ꯁꯤꯕꯨ ꯁꯤꯔꯝꯅꯤ. ꯑꯩꯅꯒ ꯆꯠꯈꯤꯒ ꯍꯥꯏꯔꯝꯂꯗꯤ ꯁꯤꯗ ꯂꯥꯛꯄꯒꯤ ꯐꯤꯕꯝꯅꯤ. ꯈ꯭ꯔꯤꯁꯇꯤꯅ. ꯑꯁ ꯑꯗꯣ ꯐꯅ ꯋꯥꯁꯤ ꯂꯣꯠꯂꯁꯨ ꯑꯗꯨꯝ ꯈꯪꯗꯧ ꯂꯩꯔꯦ. ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦꯀꯣ. ꯑꯜꯕꯤꯅꯥꯅ. ꯃꯆꯤꯡ ꯃꯇꯥꯗꯨꯒ ꯑꯩꯒꯤ ꯉꯝꯃꯣꯏ ꯑꯣꯟꯁꯤꯟꯅꯕꯒ. ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯋꯥꯜꯗꯨꯗ ꯊꯦꯠꯂꯤꯕ ꯘꯔꯤꯗꯨꯗ ꯍꯦꯛ ꯌꯦꯡꯉꯨꯏ. ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯒꯗꯧꯔꯝꯂꯦ. ꯑꯃꯨꯛꯁꯨ ꯀꯦꯂꯦꯟꯗꯔ ꯊꯦꯠꯂꯤꯕꯗꯨꯗ ꯉꯁꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ. ꯋꯦꯗꯅꯁꯗꯦ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯂꯣꯌꯥꯉꯝꯕ ꯎꯅꯧꯒꯦ. ꯃꯐꯤ ꯃꯔꯣ ꯁꯠꯆꯤꯜꯂꯒ ꯃꯈꯥꯗ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯏ. ꯁꯨꯃꯥꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯂꯩꯕ ꯂꯩꯃꯁꯨ ꯃꯆꯥꯅꯨꯄꯥꯅ ꯃꯨꯟꯗꯥ ꯑꯃꯗ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯊꯣꯛꯂꯛꯄꯗꯨꯗ ꯃꯥꯁꯨ ꯍꯦꯛ ꯈꯪꯂꯛꯏ. ꯍꯩ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯦ? ꯑꯣꯐꯤꯁꯇ ꯀꯩꯒꯤ ꯆꯠꯇ꯭ꯔꯤꯅꯣ? ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯊꯧꯁꯥꯗ. ꯍꯣ, ꯅꯪꯉꯣꯟ ꯅꯨꯄꯤ ꯎꯗꯅ ꯑꯣꯐꯤꯁ ꯀꯥꯕꯗꯣ ꯗꯥꯎ ꯌꯥꯗꯧ ꯃꯥꯟꯗꯤ. ꯏꯃꯥꯁꯦ, ꯑꯩ ꯂꯣꯌꯥꯉꯝꯕ ꯑꯝꯇ ꯎꯅꯧꯒꯦ. ꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ. ꯂꯩꯃꯗꯤ ꯍꯣꯁꯄꯤꯇꯥꯜ ꯄꯜꯂꯛꯄꯗꯨꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯏ. ꯑꯗꯨꯒ ꯑꯗꯨꯗꯤ ꯊꯣꯏꯕ ꯉꯥꯏꯈꯣꯅꯦ ꯍꯥꯏꯕ ꯅꯪꯍꯧ ꯂꯥꯛꯍꯧꯗꯦ. ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯐꯠ ꯇꯧꯔꯒ ꯊꯧꯈꯤꯕꯅ ꯍꯥꯜꯂꯦ. ꯂꯩꯃꯁꯨ ꯃꯇꯣꯝꯇ ꯄꯦꯟꯗꯅ ꯁꯣꯟꯖꯍꯧꯏ. ꯍꯣꯔꯦꯟꯗꯤ ꯏꯆꯥ ꯏꯃꯧꯁꯦ ꯑꯋꯥꯏ ꯑꯀꯨꯝꯅꯗꯣꯔꯦꯗꯣ. ꯑꯁ ꯀꯝꯗꯧꯅꯤ ꯁꯤꯗꯤ. ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕꯗ ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯂꯣꯌꯥꯉꯝꯕꯅ ꯂꯩꯕ ꯕ꯭ꯂꯣꯛ ꯑꯗꯣꯝꯗ ꯂꯥꯛꯏ. ꯂꯣꯌꯥꯉꯝꯕꯅ ꯂꯩꯕ ꯀꯥꯗꯨꯗ ꯍꯦꯛ ꯆꯪꯒꯦ ꯍꯥꯏꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄꯅꯤ. ꯏꯊꯥ ꯊꯥꯖꯗꯅ ꯆꯤꯡꯈꯩ, ꯗꯦꯅꯦꯜ, ꯂꯣꯌꯥꯉꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯁꯨꯔꯝꯂꯕꯗꯨꯗ ꯃꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯅ ꯐꯥꯈ꯭ꯔꯦ. ꯆꯤꯡꯈꯩꯅ. ꯂꯩꯁꯅꯥꯗꯣ ꯂꯂꯩꯃꯒ ꯎꯅꯔꯦ ꯍꯥꯏ. ꯑꯗꯣ ꯌꯥꯔꯤꯛ ꯉꯥꯟꯕꯗ ꯋꯥꯁꯦ ꯀꯔꯝꯅ ꯍꯥꯏꯅꯤ? ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅꯃꯛ ꯑꯗꯨꯝ ꯂꯣꯠꯂꯁꯤꯔꯥ? ꯆꯤꯡꯈꯩꯅ ꯂꯂꯩꯃ ꯄꯜꯂꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯆꯞ ꯂꯦꯞꯈꯤꯕꯅꯤ. ꯂꯣꯌꯥꯉꯝꯕꯅ. ꯑꯃꯨꯛ ꯂꯣꯠꯂꯒ ꯍꯌꯦꯡ ꯈꯪꯂꯛꯄꯗ ꯑꯩꯈꯣꯏꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯔꯧꯕꯩ ꯄꯣꯠ ꯑꯣꯏꯇꯥꯔꯗꯤ ꯑꯩꯗꯤ ꯍꯥꯏꯁꯤꯗ ꯂꯩ. ꯗꯦꯅꯦꯜꯅ. ꯑꯗꯣ ꯍꯧꯖꯤꯛꯇꯨꯗꯤ ꯍꯥꯏꯒꯨꯝꯁꯤ. ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯃꯇꯥꯡꯗꯨꯗ ꯄꯟꯊꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ. ꯀꯥꯗꯨꯗ ꯐꯛ ꯆꯪꯗꯨꯅ. ꯀꯩꯒꯤ ꯍꯥꯏꯔꯣꯏꯗꯣꯏꯅꯣ? ꯀꯩꯅꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯋꯥꯁꯦ? ꯂꯂꯩꯃ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯑꯗꯨꯒ ꯂꯩꯁꯅꯥꯒ ꯎꯅꯩ ꯍꯥꯏꯁꯤꯅ ꯀꯩꯒꯤꯅꯣ?
ꯂꯥꯡꯉꯝꯕꯗꯤ ꯑꯗꯨꯃꯛ ꯏꯪꯅ ꯐꯝꯂꯤ꯫ ꯗꯅꯦꯜꯒ ꯆꯤꯡꯈꯩꯒꯗꯤ ꯌꯥꯏꯔꯛ ꯉꯥꯟꯕꯅ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯄꯗꯨꯗ ꯃꯤꯍꯨꯜ ꯆꯦꯟꯈꯠꯈꯤꯗꯨꯅ ꯉꯛꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯇꯥꯂꯛꯇꯨꯗ ꯅꯔꯁ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯇꯨꯒ, "ꯗꯣꯛꯇꯔ ꯗꯅꯦꯜ, ꯄꯦꯁꯦꯟ ꯂꯂꯩꯃꯒꯤ ꯑꯅꯥꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯄ ꯃꯥꯜꯂꯤ, ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ"꯫